That 23 the summit tawbasi deadline se 24 ki midnight fau pibani aduna masi ki se action waina thorak trabani na hayeng da gidi dharnas and rallies se hauragani ngasi digi tharaga 48 hours another ultimatum government of Manipur the sap tawni 48 hours manungda hai riba 23 the summit tawkiba memorandum dugi demand point manga do sung leng dana 48 hours manungda asi tawdaba taraga di sida yam democratic waiba dharna rally tawraga laigani 48 hours manung sida masida demands to meet tawdaba taraga di 27 gi midnight gi national highway ani se 48 hours national highway 29 and 37 48 hours Imphal Dimapur lambi aduda another step sina maduda su amuga affect tawdaba taragadi Manipur state wide ban se 24 hour total shutdown tawgani adudi gidi amuga laktaba taragadi next kari laibra haibdo aduga ngasi ekhoina ultimatum 48 hours pibaga another 48 hours pibaga loina na aikoi tawribase asigi manung sida aikoina hojik point ama media da aikoi pil phongdok chaningba point ama khak lai haibadi nahan Tamenglong da that 22 the thokiba thodok asida Manipur go oina intelligence gi in charge oireba radisium mahak se intelligence in charge orini adugi security lapses kari kara laibadigi masigi thodok si thokpani haina aikoi lawi aduna makhoi gi inquiry committee ama DGP na thokpa order ama khak lai aduda committee gi chairman radisium no oiribado adu athuba matamda replace tawraga ama hapu haibasu aikoi adu media gi khuthang gi asem masu aikoi add tawsanjabani